Youth Front of Assam na haukiba April 5 lepa leitana awa na tarabasingda chanaba polam kaya jenthokpa lepri. Fight against COVID-19 na maram oiduna India pumba lockdown orakibana nongmagi suraga hingjaba imung chamaga sutna manga mukta chanaba polam jenthokpa lepri. Lockdown asi May 3 phawba sangdokiba asida maifana su May 3 phawba angamba thakta chanaba polam sing jenthoknaba honakigani haina maifagi President Seram Heraji na phongdokre. Makatana maifagi relief funda mateng pangbikiba oja sing marup mapang isilinau punamapu Manipuri Youth Front Assam na thagat phongdorokli. Manipuri Youth Front of Assam na coronavirus na maram oraga lockdown lekibadagi kogi nomagi suraga tanjaba Manipuri jinau singda relief lepletna yenthokpa asibawo yenthoktori haukebe bil tang manga dagi akoina Manipuri yum chamamuk hena akoina yenthokpa ngamjakre haiba relief phalisida mateng pangbirakpa isinau punongpu Manipuri Youth Front gi marketagi tharappa phongdokjari. Jiraba matam asida aikoi amana amagi mateng pangminaduna aikoi amatani haibagi pandamda sangsinba khongjangni hainasu lok asigi President Seram Heraji na makatana phongdorokli. Khangabo kendragi